ꯑꯗꯨ ꯂꯣꯏ ꯁꯤꯕ ꯇꯥꯔꯦꯅ ꯃꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯦ ꯃꯩ ꯃꯔꯛꯇꯨꯗ ꯄꯨꯊꯣꯛꯑꯒꯁꯨ ꯋꯥꯅ ꯂꯥꯛꯄꯁꯤꯗ ꯁꯔꯀꯥꯔꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯉꯁꯤꯐꯥꯎꯗꯁꯨ ꯀꯔꯤ ꯇꯧꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯁꯨ ꯍꯪꯕꯤꯗꯦ ꯑꯗꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯎꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯋꯥꯈꯟꯗꯨ ꯅꯨꯡꯉꯥꯏꯖꯗꯦꯕ ꯌꯥꯝ ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄ ꯂꯩꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯤꯖꯩ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯄꯤꯖꯔꯒꯁꯨ ꯉꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯅꯨꯡꯁꯤꯕꯤꯕ ꯈꯔꯅꯗꯤ ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯃꯨꯛꯇ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯕꯨꯗꯤ ꯆꯥꯗ꯭ꯔꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯑꯆꯥꯄꯣꯠ ꯆꯥꯒꯦꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ ꯑꯃ ꯇꯧꯔꯦ ꯑꯗꯨ ꯅꯨꯄꯥꯁꯤꯡꯁꯤꯅ ꯇꯧꯐꯝ ꯈꯪꯗꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯂꯧꯍꯣꯟ ꯄꯣꯏꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯂꯧꯔꯤ ꯌꯥꯟꯕꯅꯤ ꯈꯪꯗꯦ ꯆꯠꯂꯦ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯑꯗꯩ ꯉꯁꯤꯐꯥꯎꯗ ꯉꯍꯥꯟ ꯀꯩꯅꯣꯒꯤ ꯌꯥꯡꯗꯣꯡꯒꯤ ꯑꯉꯥꯡ ꯈꯔꯅ ꯂꯨꯄꯥ ꯄꯩꯁꯥ ꯈꯔ ꯄꯥꯡꯕꯤꯔꯝꯃꯤ ꯀꯨꯏꯔꯦ ꯑꯗꯨꯗꯤ ꯆꯥꯝꯃ ꯌꯥꯡꯈꯩꯃꯨꯛ ꯌꯦꯟꯅꯔꯒ ꯑꯉꯥꯡꯁꯤꯡꯁꯦ ꯄꯤꯖꯩ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯗꯨꯒ ꯏꯔꯥꯡꯁꯤ ꯀꯩꯗꯧꯉꯩ ꯅꯦꯝꯒꯗꯣꯏꯅꯣ ꯈꯟꯅ ꯉꯁꯤꯐꯥꯎꯕ ꯅꯦꯝꯕ ꯍꯥꯏꯒꯅꯨ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯅꯣꯡ ꯅꯤꯅꯤ ꯄꯣꯊꯥꯔꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯑꯦ ꯑꯗꯨꯝ ꯍꯥꯏꯅꯤ ꯍꯧꯕꯁꯨ ꯀꯨꯀꯤꯅꯗ ꯍꯧꯏ ꯑꯗꯨ ꯁꯨꯝ ꯈꯜꯂꯒ ꯈꯪꯗꯦꯗ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯄꯣꯊꯥꯕ ꯐꯪꯉꯛꯀꯗꯣꯏꯅꯣ ꯌꯨꯝꯗ ꯆꯪꯕ ꯐꯪꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯕ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯃꯨꯛ ꯏꯝꯐꯥꯜ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯗꯨꯗ ꯑꯃꯨꯛ ꯎꯕꯗ ꯏꯝꯐꯥꯜ ꯑꯁꯨꯛ ꯆꯥꯎꯕ ꯃꯌꯣꯟꯁꯤꯗ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯅꯗꯤ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯗ ꯋꯥꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯗ ꯄꯨꯂꯞ ꯁꯤꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯇꯧꯐꯝ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯜꯂꯤꯁꯤꯅꯤ ꯉꯁꯤꯐꯥꯎ ꯆꯥꯗꯤ ꯆꯥꯏ ꯑꯩꯈꯣꯏꯁꯨ ꯆꯥꯏ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯃꯍꯥꯎ ꯈꯪꯅ ꯅꯨꯡꯉꯥꯏꯅ ꯆꯥꯕꯩꯗꯣ ꯑꯩꯈꯣꯏꯗ ꯐꯪꯗ꯭ꯔꯦꯕ